Tronglaubi the Tokiba Todok Adu Yaningdaba Pongdoktuna Kongba Kuno Dobi Lampakta Ge Konuma Mang Tamna Lakpa Masing Yamlaba Miam Ama Security Force na Wangkai Kaitela Sangbida Tatpadagi Kongjang Loi Shinga Security Force ka Chawna Mukna Kray Manipur Macheta na Tugaina Ba Honarakli Basi Aikoina Tinghoba Matam Oire Haina Amukogi President Sorokaibam Sanjoy na Fongdorakli Amuko Amoaba Kohar MSF Amadi PLM PAM na sinduna ngasi chatkiba miyamgi khongchat adu kongba kuno dobi lampaktagi konung mamang tamna chatnaba thawrang tawkhibani khongchat adugi damak kaikhu kabui khuldagi kabui phurupki nupi sing yauna tongan ba maikeidagi miyoi kaya nungthilgi pung ahum rom taba duaidagi kongba kuno dobi lampakta amato oina punki Amadu amato oina pullaba matung mafam adudagi kongba kaithel lomda laklaga wangkhai lambi phawduna konung mamang tamna changsilaki Manipur gi apunbagi saktam kaiba yaroi state terrorism kudakta lepu aikhoigi leibak aikhoina ngakadabani proxy war tawduna nupi angang hatpa yaroi amade central security force sing hankro haiba kholau kya lauduna chatkiba khongchat aduna wangkhai paring da laktuna wangkhai kaithela sangbi yaurakpada security force na thattuna makha na chadhan kide maduda khongjang loi kharana konung mamang lomda chatnaba khonarakpadagi security force na tear gas cell kaptuna tankhai ki Pawasi file toba matam fawbada asokapan yaubagi paw leitri micham hatpa terrorist kudakta chairak piyu Manipur muthatpa yaroi don't kill Manipuri people amadi apunbana pangal ni haibana chingba placard kaya sisinaduna chatkiba khongchadaduga mari lainana amukogi president Sorokaibam Sanjoy na hai India lengang na satharakli ba proxy war kudakta lepkadabani India lengang na su amadi nan su da leiriba kuki kulai paiba singda mateng pangsinbagi thawong ama sathariba si su kudakta lepkadabani Miyam ngakpi senbiba ngamdraba Central Force sing lamdam asidagi hankigadabani ngasidi aikhoigi iramdam aikhoina ngakchenabagi tanjadu lakle Manipur miyam loisinaba thamliba black law sing kudakta repeal tawgadabani haina mahakna phongdoki mahakna makatana hai iramdam Manipur asi India lengakna ngakpi senbiroi haibagi thajaba chawna lei Manipur ge tongan ba mafam da leiriba miyam maruoina Greater Imphal ge akoibada leiriba miyamna kudaktage India lengaki thawong asi yaningdi haiduna punna khongjang changsin minasi ngasi gi mirol asina lamdamasi kalhaudragadi tungi Manipur leigani thajadi haina mahakna makata ki Manipur haidra phawri base magai khodimakta section khodi phawri base madugi masa maso singni hayimaksu khongjom dene 1991 gi adulaba lanpham aduda Pithibi joy toroba British lamli sing adu Manipur khojok kharaga lan thengnaraga thengnakiba gaktane aduna aikhoigi iramdam ireba jati asida khunai asina mapung phana ngasi mikuk asidagi aikhoigi iramdam ireba ase convener se masida aikoi pungning wakal hanthabigano akoi bangjin thage thawai tharbasu manglabasu soklabasu aikoi iramdam ireba ke kathok sage adu lona ngarang na misam khara hatkiba tangun isino khara hatkiba desu strongly amuko condemn tawi aibisu thamjarim maram aduna mipung khudimak iramdam ireba khudimak hanjan haijari amuko lumanga gi magi dagi movement asida yawang khudibak yumdagi mapan thokpiraglo iramdam ireba ase kallase